थबक थौरम कया चथरिललिबा अदु लेपननबा खंगनखि Manipur Rajbari Thugaikiba Wathok Chokthorkadori, Chahi Chama Sugadaba Chahi Ani Kakta Ngairak Labani, Haifetang Haibiram Labadi, Nungaigadabani, Yamna Pamui, Director Art and Culture. Silong the Leba Manipur Rajbari Bu, PGA na Anokba Ama Sanana Bani Haiduna Pumtu to the Kiba, Todopu Haktangana Yangshinba Chatkiba, Manipur Lengaki Art and Culture Director K. Dinamani Amasung State Archaeology Superintendent K. Shashikantana Ngarang Numidang Silong da Tungkibaga Lunana. Ngasidagi hauraduna thaudok asigi fibam sing yengshinba haukhre makhoi animak hayeng imphal da amuk halaklagani hairi Manipur lengaki maikaidagi official anina yengsinba chatpada Manipur Elders Consortium Silong amasung Silong Manipuri Students Union gi mihu singasu unaki loinana loop ani sigi maikaidagi su Art and Culture gi director da memorandum sing pishinki Manipur Rajbari uful tana thugairam babu yengshiliba director K. Dinamani na hai Rajbari asibu pumtu thugaiduna manghan bahaibasi Manipur miyamgi amasung state asigi laibak thiba amadi oire hainingi Shillongda laiba ichininaw singna budi memorandum pishin bagi pausu tazare adubu Art and Culture amadi archaeology gi oina achoba thodang laujaduna lakchariba aikhoida su haifetang khangan biramlabadi aikhoina su thingbagi thodang loramba yabani Hojikti Thugairiba asi chatharamdrabadi heritage site oina thamlamba yabani Rajbari asi yamna pamuba amasung amuk hanna tanduna fanglaroidaba amani chahi chama sugadaba subnatagi chahi ani khakta ngairabani chahi chama hek subaga Manipur gi heritage site amasung archaeology ek makhada natrabasu chahi chama bushurabadi Archaeological Survey of India na sakhangduna protection pi khredabani adubu hojikti thugaidun loishinkhre maram asina hana leiramba masak amasung machak sing kaihandana semgatnanaba hotnaragani Rajbari gi makhongdi leiri thugaidri maram asina foundation di leiribanina masigi mathakta chap manana sanaba hotnagani Rajbari asi cheksin sananaba amasung masida sijinariba chek surkina sabani leibakna waitairaga faklang oibasu yauri Faklang singda yentho wachet amasung li su yaurami taubatabu sabada sizinaramba surki sembada sunu amadi chenkuk ki yauriba
चांगसिंग कयानो हाइबदु खंगदोकननबा लेबोरेटरीदा टेस्ट तौननबा खोमजिलक हाइखी। दिल्ली द पाइशनरुबसिंग लेप्तना हनरगली पीआर सांगदोकलरोय पॉपुलर गवर्नमेंट लेहलगनी हाइबगी थाजबा पिरकली एमएलए इवोमचा मणिपुर प्रेसिडेंट रूल मखाताना सांगदोकलरोय अमसुंग पॉपुलर गवर्नमेंट अमा लेहलगनी हाइबगी थाजबा सेंट्रल लीडरसिंगना पिरकले हाइना बीजेपी की एमएलए केएच इवोमचाना फोंदोखरी वाफम असि मणिपुर पॉपुलर गवर्नमेंट अमा लेहनबियु हाइदुना सेंट्रल लीडरसिंगदा तक्सिननबगीदमक नुमित खरनिगी ममांगदा दिल्ली द पाइशनखिबा एमएलए सिंगी मरक्तगी खरा ngasisu इम्फाल एयरपोर्ट हनरखिबगा लोइनना ngasi halakhiba MLA asida paumi singna hangba wahangi paukhum piraduna wafum asi mahakna phongdokhibani mahakna hai MLA singna hojik manipur gi oiriba fibam matangda central leader singda khanganbaga loinana center na lamdam asida ingtappa puraknaba lokhotpa khongthang sing hena yangshinduna popular government ama lehenaba takshilubani central leader singi maikai dagi athuba matamda popular government ama semlagani amasung हौजिक मणिपुर लिबा था तरुक अमगा सांगदोक हलकलबा प्रेसिडेंट रूल असी मखाताना सांगदोकलरोय हाइबगी थाजबा पिरकले हाइरी लेंगाक सेमगी मतंगदा अककनबा नुमित अमा देबट्रबसु पीआर सांगदोकलरोय हाइबगी थाजबा पिरकले हाइनासु फोंदोकलमखी अदुगा सिलोंगदा लैबा मणिपुर राजबारी थुगाइखिबा असी यामना लाइबक थिबनी हाइरदुना ऐहाकी माइकैदगी सु अकनबा मौंगदा कंडेम तवी हाइनासु पौमिसिंगदा फोंदोकलमखी मणिपुर ने इंडिया तिनखिबगी अहिंग खुदम मणिपुर राजबारी की वाथोक पीडीए ने थोरकलिबा सेंगदोक वारोल मियामबु अपंगबनी खंदुना हेक्तमक हाइजिलकपा वारोलनी पुवारीगा सागोनरकलबा शिलोंग की मणिपुर राजबारी थुगाइखिबगी थवोंग माइकई कयादगी पेंदबा फोंदोकनरपगी सरुक अमा ओइना पुवारीगी नुंगसिंग खुदम अमा ओइरिबा राजबारी उफुल ताना थुगाइखिबगी थवोंग मियोइबा फुरुकी मायोक्ता लैबा थवोंगनी थौदोक असि चेनरिबा मियोइसिंग मथक्ता लेंगांग चैराक पिफम थोई हाइना श्रीकाना फोंदोरकली श्रीकागी जनरल सेक्रेटरी खुयेक पिरदुना थादोरकपा चेरोल अमगी मतुंग इना हाई कुमजा लिसिंग अमगा चमापनगा निफुगो तरेत की अगस्त 13 ब्रिटिशना मणिपुर मसागी निंगतंबा लेबाक अमा ओइना सिनरमखी इंसोक लिसिंग अमगा चमापनगा निफुगो निपानदा मणिपुर स्टेट दरबार हॉल दा फंखी मतमदुदा मणिपुर मसागी चपचाबा पॉलिटिकल स्टेट्स लेजबा लेबाक ओइखी अदुबो मणिपुर की निंगथौ बुधचंद्रबु सिलोंगी राजबारी हाने खंगनबा रेड लैंड फादुना थमलंबा मतुंगदा इंसोक लिसिंग अमगा चमापनगा निफुगा मापनगी सेप्टेम्बर 18 मतम अदुगी डोमिनियंट ऑफ इंडिया की अरोनबा खुजिल थौरांगा लोइनना इनिंगथौबु माजो एग्रीमेंट नमदुना खुयेक पिनखी पुवारी सी हंगतना अमुक येंगलुबदा महाराज बुधचंद्रना शिलोंगी दमक इंसोक लिसिंग अमगा चमापनगा निफुगा मापनगी सेप्टेम्बर 15 इम्फाल थादोकी बेंगुल खोंबा कबुई मचा अमा याउना महाकी बॉडीगार्ड मापन लोइनखी महाराज बुधचंद्रना सिलोंगदा लेबा रेड लैंड सेप्टेम्बर 13 थुंखी हेक थुंबगा इंडिया की लानमी थाजिंदुना रेड लैंड असिदा मणिपुर की निंगथौ हाउस अरेस्ट तौदुना थमखी मणिपुर की कोनुंग की इलेक्ट्रिक टेलीफोन वायर कक्थतुना इंडिया की लानमीसिंगना क्वेश्चनदुना थमखी मणिपुर अमसुंग रेड लैंड अनी की मरक्ता ई पाव अमता फाउनखिदे रेड लैंड अमसुंग इंडिया गवर्नमेंट हाउस की मरक्ता चिट्ठी 19 मुक्थाहनखी मणिपुर की थाखिबा टेलीग्राम अमता रेड लैंड यौहनखिदे असुमना मणिपुर बु इंडिया तिन्नबगी एग्रीमेंट सेप्टेम्बर 19 नमफुदा खुयेक पिनखी मदुगी मतुंगदा मणिपुर की हाना लेरंबा पॉलिटिकल स्टेट्स असी इंडिया पुवारीदा खंखांग कयादा मुथतनबा होटनादुना लागली हौखिबा अक्टोबर 10 इंडिया की लेंगाकना मणिपुर की निंगथौ हाउस अरेस्ट तौदुना थमखिबा बंगलो असी उफुल ताना थुगाइखिबा असी सिकाना यामना हक्चिन लौवी पुवारी की तांकक असी मुथतनबा होटनबदा खकनतना अखनबा अक्टोबर 10 थुगाइखिबा असी दिल्ली इंसोक लिसिंग अमगा चमापनगा निफुगा मापनगी अक्टोबर 10 चथखिबगुम मणिपुर असी थुगाइनिंगबा मतमदा थुगाइबा ngami हाइबा उत्पनी चथखिबा थवोंग असी मरैबाक नुंसिबा खंगदबा मरमदंगी पुवारी की थवोइदबा लाइरिक हैरगा लाइसु खंगदबा मियोइसिंगा तौगदबा थवोंगनी खुदोल असी पियार लेंगाकना पीबा खुदोलनी चैराक असिदा पीडीए की माइकैदगी थोरलिबा सेंगदोक वारोल असी मियामबु उसितबा मियामबु अपंगबनी खंदुना हेक्तमक हाइजिलकपा वारोलनी मसिगी महुता मियामदा लाले हाइना हाइजनबा अचुंबा ओइगनी
Manipur India relation amadi Manipur gi puwarida maru oikraba structure asi thugaidana semjin bangamdrabra PDA gi engineering asi quality check tawba mathau tarabra structure sing asi thugaidringaida PDA gi official singna International Council on Monument and Sites and natraga Archaeological Survey of India na chingba karamba mari leinaba agency sing tana khibage haina PDA na sengdofam thoi haina phongdorakli National News amu pathokchari NDA na Bihar seat sharing thabak loishinkre BJP amasung JDU chapmanaba seat chamaga ama fangnari November thada pangthokadoriba Bihar Assembly mikhalda hojik state adugi lengak pairiba chungshinaba National Democratic Alliance ki maikaidagi BJP amasung JDU na aponba Assembly seat chaniga nifuga humdoi leibagi manungda seat masing chamaga ama da mirep thagatkadori haina Union Minister Dharmendra Pradhan Fongdorakli. Alliance asina yauriba Union Minister Chirag Paswal gi Lok Janshakti Party na sit kungamapan mirep oigani. Loina na Rashtriya Lok Morcha amasung Hindustani Awam Morcha na sit taruk phangangadori. Union Minister Dharmendra Pradhan na makhata na Fongdorakpada NDA da lairiba party pumna magna sit yenabagi wafam adubu thagatpa Fongdoknarakli. Bihar ki election in charge ki thaudang lauriba Union Minister Dharmendra Pradhan na haukiba chahida Haryana state ki oina BJP ki term ohumlak thangna na mai paktuna lengak sembada achoba thaudang laukibani mahakna makha tarduna ngasi Delhi da wari sanakiba aduda NDA da yauriba party pumnamakki luchingba singna ing khana nainaraba yanaba adu punarakibani worker sing amadi luchingba sing su ngasi laukiba warep aduda ayetpa amata pikide Bihar da NDA mikal mayu unaba sem sare amuka hanna lengak semgani haibagi thajaba thamlakli mirep sing laukthokpagi thabak loikraba matungda constituency singi amuk mai onsingadori masida Hindustani Awam Morcha gi luchingba amasung hanasu Bihar Chief Minister oiramba Jitin Ramandhi amadi Rashtriya Lok Morcha gi mayukta khenaba khara leiri Ramandhi na mamangda phongdokhibada November 3 amasung 13 da pangthokadoriba tangkak anigi mikhal aduda seat sharing tawdana independent oina mirep thakatkani haina Fongdokpa leiki paugi source amana phongdorakpada Mandina mahaki party da piriba formula adu yakidabani makhoina punna seat 15 thagatkibada masing hantharakpani adubo wafam adu Delhi gi mifamna yanaba puraktuna RLM amasung makhoiga seat masing manaba mirep taruk phangadoribani Congress ki maikaidagi RTI ek na chahi kun surakpada asoiba kaya leire haina laingakta maral shiri Right to Information ek leibak asida thabak oina pangthokkiba chahi kun mapum farakpaga loinana Prime Minister Narendra Modi na luchingba National Democratic Alliance laingakna transparency da yumfam oiba law asibu namthaduna thamle haina maral shirakli Mahaki social media post Congress Party ki maikaidagi kumja lising ani ka mangada Manmohan Singh na luchingba UPA United Progressive Alliance lengakna transparency amasung accountability ki anauba irama RTI na haudokhibani adubu chahi taramathui asida Modi lengakna RTI ekpu tangkak naina sida halakli masina democracy amasung leibak asigi miyamgi oiba right sing mapangal sonta halakli wafam asi Congress President Malik Arjuna phongdorakhibani Congress Party ki General Secretary Jairam Rameshna paugi bifam adu da phongdokpada RTI X sizinadba horakpa kumja lising aniga manga dagina lising aniga taraga humdoi fauba right sing yumfam oiba law kaya ama semdokpa horakli maduna rural employment tribal rights education food security amasung land execution miyambu mapangal hapkibani mahakna makha tarduna lengaki tha khudimakta transparency chatnabi ama leiramba adu kumja lising aniga tara marida Prime Minister Modi na office paikibadagi ek asigi mapangal sontharakli masigi matangda Rajya Sabha amadi Supreme Court fawbada challenge chawkhrabasu hojik fawba thabak oina pangthoktana lakli haina Ramesh na makha taki Pakistan Taliban chani hat khre hairi Taliban na Pakistan lanmi yankhai ga nipan border da sikre haina phongdorakli Pakistan lanmi gi maikai dagi ngarang numidang Afghanistan ga lonaba mafamda akan mamawong nongmai kapnabada Taliban amasung makhoi ga michang oiba
terrorist chani hatkre adugi makhoigi lami kungo humdo shikre haina phongdorakli amaromda Taliban luchingba Afghan force singna thodok aduda Pakistan gi lami yankhai gi nipan hatki haina thamlakli yumlon balaibak ani gi marakta cross border attack ki matangda maral season aduna lakpadagi makhata na irang hingalaktuna akanba mawongda nakal ani gi marakta khuthokna badang ngarang ahing Afghan Taliban amasung Tehrik-i-Taliban Pakistan ani gi apunbana Pakistan da attack chatharpada Pakistan gi lami kungo humdo shikre aduga makhoiromgi na miyoi chani hatkre haina phongdorakli adubu Taliban luchingba Afghan force singi marakta lairiba Duran line haina khangnaba mafam adugi manakta laiba Pakistan army gi outpost kaya lokshin khibaga loinana lanmi yankhai gi nipan hatkre haina laibak adugi Ministry of Defense ki maikaidi phongdorakli Taliban lenga ki wangang loi Zabihullah Mujahid na phongdorakpaga da Pakistan army gi post kunga manga makhoin lokshin mangamki maduda Pakistan gi lanmi yankhai gi nipan sikhibani aduga atopa kuntra amna aso opananghan ki hairi Pakistan ki Prime Minister Shehbaz Sharif na thodok adu bu condemn tawbaga loinena Afghanistan na horokpani haina lauriba thodok adu akanba mawongda paukhumpi gani hairi Laibak adu gi Interim Minister Mohsin Naqvi makhoina India da pikiba paukhum adu manaba mawongda Afghanistan ngakpigani Afghanistan da su pigani hairi Pakistan ki maikaidagi su thodok aduda makhoina Taliban ki fighter chani henberom hatpa ngamkhibaga loinana Afghanistan ki military post taraga mapan laushinduna terrorist singi lotfam kaya amasu thugaiba ngamkhi haina phongdorakli ngasidagi hostage thadokpa hauragani Donald Trump na Gaza Peace Summit yumbu oigedawri Chahi ani fakraba Israel amasung Hamas militant gi lan adu lepnaba US ki President Donald Trump na pukhalakpa point kun gi peace plan adu gi ahanba phase hayengdagi hauduna Hamas na faziliba Israel gi hostage sing adu thadok lagani Israel na fazing gi ba Palestine macha kaya amasu thadokpa hauragani maramasna Donald Trump na masamak na madluchingduna Egypt ta tungan ba malengi luchingba single loinena Gaza Peace Summit pangthokadawri Trump na hayeng Israel da thana thunglaga Laibak adugi parliament wangang laba matungda hostage sing adugi imung manung singda unagani madugi makha tarakpada mahak Egypt ki Sharm el-Sheikh ta pangthokadoriba Gaza Peace Summit adugi damak chatkani Hamas na hauzik makhoigi makhut chaliba Israel gi hostage kun lomdi hingduna lairi haina thajanari makhoigi shikraba hostage sing adugi hakchang sing adu Israel ki jail da lairiba Palestine ki miyoi lising anirong ka onthok nagadawribani khongthang asi Donald Trump ki peace plan ki ahan batangkak oigedawribani nomai kapna balepagi fibam leraklaba matungda Gaza City da hana atopa mafam singda lanjingnaruraba miyoi kayama halakpagi thabak leptri chahi kuntra nipan surabi Fatima Salemana phongdorakpada mahaki mayum mayadagi Israel ki lanmi sing handokhragani tabada nungai adubu mahakna halakpa matamda mayum sing adudi uful onuna lairambadagi karamba mafamda mahak lairambanu haiba fawba thibada awaba ama oiki yungi fibam laiba yaba mawong oidrabasu manakta 10 khallaga lengak ki maikaidagi sengatpa adu ngairagani haina phongdoraki amaromda hingliba Israel macha singi imung manungi miyoi singna harau tayamna thawong adubu ohelakpa Donald Trump pu thagatpa phongdonarakli US ka tarif lan pamde adubu akibadi laite haina China na Trump ki chama tarif ki matangda phongdokre USA ki Donald Trump na handakta China da chama ki tarif thamlamgani haina phongdokiba aduda China na tarif ki oiba lan pamde adubu akibadi laite hariduna khena bakaya lairiba adu wari sanaduna loishinana ba afaba oigani ki hanbana karishu purakloi haina China ki Commerce Ministry ki maikaidagi phongdorakli Ningsing bayabadi Donald Trump na China da hana thamliba athing basing amadi tarif sing adugi matakta laibak adugi rare earth mineral sing export tawbagi matangda yaning daba utuna chama gi tarif adu November amadagi chatnaba hawani haina kihalakpani China na USA da hana export toramba rare earth mineral adu thingzilakpani madugi mangoina na China na makhoigi rare earth lairiba atopa laibak sing na makha tana USA da hariba mineral sing adu yawhandana ba phongdokpa laikhrabani Malengi oina rare earth metal sing asi puthokpa amasung sabagi maikaida
China na mangzil thaduna leiribani leibak adudagi khwadigi yamna leiba leibak singi manungda USA mangzil tharaga European Union amasung India yauribani rare earth mineral sing asi matam asigi oiba technology da thanaba yadraba machalama oirigli smartphone gi hauraga electric vehicle amasung military gi khulai sabada seasonary leibak asina malingi oiba chada humdra gi changda rare earth mineral sing asi puthokli bani maduda chada maudrana processing tauribani USA trade ki matang da yanaba purakna bagi damak rare earth mineral asina achoba saruk ama oiri China ki maikai dagi rare earth mineral sing export tawbada thamnakliba athing basing asi hongdokloi karigumba USA na makhoi gi potlam sing da chada chamagi tarif thamgani hariba adu thabakta pangthoraklabadi matik chaba paukhum pigani haina su phongdorakdi Northeast window na sandok chariba nungthilgi pau pathok chaba matang asida loishinjare miyeng tabiriba pumna mapu amukasu hana khurumjari Nalit Imphal na sponsor toba tha anigi oiba BPO executive amadi anchoring ge training program ama Northeast Window TV building hata New Chekon Road ta tawzaragani pizariba khudong chaba sing adudi SC ST ki oina fee amata lawzaroi loinana general amadi OBC ki oina 7800 lawzagani adongi personality amadi communication skill develop tobaga loinana free placement ki khudong chaba su pizari akaknaba seat masingkak oizagani hana lakpa miyoi singda direct entry gi khudong chaba su pijari lengsin biraksi Northeast Window TV building hata New Chekon Road ta adongi personality amadi communication skill hengat hanabagi damakta pijari ba khudong chaba sing asi lobihau Master to biningba mahiroi singidamakta Sparkle Iju Service na Ebrota Master to ba yabagi khudong chaba pizari Management Engineering Professional Course yauna any subject ta Master to bagi khudong chaba pizari tambiningba mahiroi singidamakta course selection documentation English language training visa application mock interview preparation accommodation chingba Sparkle gi maikaidigi mateng pizari loinana 100% education loan scholarship facilities part-time job assistant ki khudong chaba su pijari hairiba countries sing adudi UK USA Ireland Australia Russia Italy Germany na chingbani akopa marol gi damakta 7005273217 natraga 9366230077 natraga aikoi gi office Northeast Window TV building hata New Chekon Road ta lengsin birau